Purina Sana Lebak, Yoi Mayai Mali Mangan, Angana Serang Silang ugly. Mai Gai Mani Sungai Nipal Langi Pumbi Sira Kayana. Manana Pumba Pamin Yang Ladan Sirana Hingi Ay Tamlambusu Imang Imai Bim Pwede Sana Lebak Si Inungi Ngali Wangal Labani Mai Gaina Mari Sungai Nipanda Magi Tara Sindam Luragi Bu Haida Manana Pumba Pamiendeng Selana Hingyai Gamlambu Imang Magi Mahum Ponzin Dagi Paituna Rakli Ma Pugi Kaudin Santo Lava Su Ma Pugi Kon Painung Deng Ahingi Idea Tamlambu Imang Imai Bima Purina Sana Lepak Deng Yoi Mayai Malim Angan Bunga Angan Singkung Hideglabadi Matam Labuk na lamhang pang na din nga hanawi asangi ang taragi sindam luragi buhay na dan Mapugi kon pay nung dahingi ay tamlambang mapugi kaurian santaw labang su Mapugi kari lamsaw surug da kaida luy liang turag lini Imai Bima Nadayin Puri Sana Lebak de Leibang Na Pari na Mum na Sana Su Oibani Su Kayang Su Ngarang na Laidi Nung Zada Numidang Itang Lulay na Ting Nung Yai Isi Hulag Labang Matam Imai Bima Numidang Itara Lulil Pam na Ha Samlogi Matil Sababu Luirata Kumli na Tungkul Tan Kiba na Pari na Mum Uibang Kayang Su Ngasina Laidi Nung Zada Pwede Sana Lepa Inung Bangal Wangalag Matamdang Palim na mamaoy bipan thaw mapa oy ba kaya nang mapari mamum singbu sing nagising na magtabu yang lang aga Ha imagi pari mum sing pwede sana lay bakshi inung ingali wangal Pari nangi sintha pirage imum nangi sintha pirage dana mapari mamu kaya da khumlen mi kap thoglu hawdoragli Imai Bima Haujikti Pwede Sana Lepak da Yoi Mayai Malim Angan ba Angana Sarang Silak Labani Na Pari na Mum na Sana Su Kaya Su Magi Sintang Pang Lebu Hayadang Tarit Ki Senza Talagi Hayragli Tabire Thorungi Hobada Mayang Lambam Lili Chandrana Sakliba Penaya Kairol
ngasi yaifraba kalengi kunga tauni panba thangja namit chali pasa chali sing ani kunga mathoi jungi na tarik manga yaifraba kulung namit asigi hauji ayuki pungja mapan takhiba galunana 91.2 megahertz ta sandokchariba diamond radio gi mahushagum ngasigi oinasu ahan batarom paring sandok paujari Mamaktada thauram asibu tongan tongan medium da haibadi radio gi khuthang da khosem live ta amadi youtube ta tongan tongan medium da tabi bisingbu adungi radio gi khonjeloi monica rambamna taram noksabagalunana ikognona khulumchari ngasigi nimit asisu mahusagum tabi bisingi oina tau toro khodimakta mai pakpa nungaiba yaifaba nimit amoi biyo haina yaifa paujel pijari. Good morning to all, have a nice day. Wafam masigalunya na ngasigi ahan batharom paring ngasida tongan batharom singna leirang lesel oiduna adongi napada jinbina bagidamak siamduna lesel amagam putna laksari. Ngasigi ahan batharom paring asida tongan le pupam da sandoksarakadaba tharom sing tabi bising mafamda mangjungnana nungning singchagi. Tharom sing asi ningsing jabul oibaga taba phangbigani yakairol tharom asigi maning channa leibang nimbe se la sholi se amadi not ki khudol sandokchariba tharom asigi pung mapul ge mani nifu tarakpa matamda taba phangbigani manipuri matam isegi khudol Pung taraga minikun pungpam masida mahusagum lanthokduna tahanjagani ngasigi rasi phal amadi matamgi wafam Pung tara makai tarakpa matamda thamjari good morning diamond gi thauram asigi manung channa nungtigi fungliba pause sing pathokduna tahanba amadi akogi sudogi contact number 9077282001 da call tobilaktuna adongi pukningi waral phongtobagi tanjasu thamjari Sandokchariba tharom asigi nimit ingba matung pung amatarakpa matamda thangje nami khudingi thamjariba adomna SMS ki khutangda tabing nukhanbirakpa isei amadi wahang pakhonggi tharomsu thamjari pungni tarakpa matamda taba phangbigani makhal mathelgi isei sing Sandokchariba tharom asigi losilakpa pungpham haibadi pungani makhai tarakpa matamdu phawgi mari oiba manipuri pau tahanjarba matung ngasi 91.2 megahertz ta sandokchariba diamond radio gi pungpham aduda ahan batharom paring lusinjagani masini ngasi ahan batharom paring asida tongan le pungpham da sandokcharakadaba makhal mathelgi tharom sing Hojik amutabirasi yakairol thauram asigi manung channa leibang nimbi si laishul se amadi not ki kodol thamjari mayam punamuk taminasi
lang koi chen khusu machu hongde thamoi de imagi sentin kaya birat na masu yening hulli helada nakin thana la pada nakin thana la pada nakin thana la pada imagi dama imagi dama imagi dama imagi dama Dallaba khushengi mairi lagta mapani mamo sawa ngai ragai Dallaba khushengi mairi lagta mapani mamo sawa ngai ragai mapam dam dam ling ling ngai mapam dam dam ling ling ngai Igilambi tingliba imagi thamoi kai hauriba Igilambi tingliba imagi thamoi bu kai hauriba matam gi khongjel ngamnama mapari salai karinga matam gi khongjel ngamnama mapari salai karinga imagi dama imagi dama imagi dama imagi dama Dallaba khushengi mairi lagta mapani mamo sawa ngai ragai mapam dam dam ling ling ngai mapam dam dam ling ling ngai Igilambi tingliba imagi thamoi kai hauriba Igilambi tingliba imagi thamoi bu kai hauriba matam gi khongjel ngamnama mapari salai karinga matam gi khongjel ngamnama mapari salai karinga imagi dama imagi dama imagi dama imagi dama Huyum lai hi
pom lam dam pang let la ni ma tam tha ba ban thau shu ma pom lam dam pang let la ni ki bal thon du na anak ba puari sim la ni ki bal thon du na anak ba puari sim la ni Imagi dama Imagi dama Imagi dama Imagi dama Imagi dama Imagi Tabire, pungna pumlam dam ima bu sai tha saba laibang nim bi sai matang dam lokho sari taibang simba mapubo crystals nauk singna sakse sanjari ba laisholi singni mayam punamuk taminasti thế tay bằng ghi miôi xa thao ai ghé bu thao phang này Hãy subscribe cho kênh Ghiền Mì Gõ để không bỏ lỡ
ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯏꯁꯩ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯇꯝꯅ ꯏꯆꯦꯜ ꯑꯣꯏꯔꯒ ꯏꯆꯦꯜꯅ ꯀꯣꯡꯒꯣꯜ ꯄꯨꯕꯒꯨꯝ ꯃꯇꯝꯅ ꯅꯪꯕꯨ ꯄꯨꯔꯦꯗꯣ ꯃꯇꯝꯅ ꯅꯪꯕु ꯄꯨꯔꯦꯗꯣ ꯀꯣꯡꯒꯣꯜꯅ ꯐꯤꯔꯦꯞ ꯆꯥꯗꯕꯒ ꯏꯆꯦꯜꯅ ꯏꯄꯣꯝ ꯅꯥꯏꯕꯒ ꯀꯣꯡꯒꯣꯜꯅ ꯇꯥꯛꯄꯒꯨꯝ ꯇꯥꯛꯂꯅꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯣꯡꯒꯣꯜꯅ ꯐꯤꯔꯦꯞ ꯆꯥꯗꯕꯒ ꯏꯆꯦꯜꯅ ꯏꯄꯣꯝ ꯅꯥꯏꯕꯒ ꯀꯣꯡꯒꯣꯜꯅ ꯇꯥꯛꯄꯒꯨꯝ ꯇꯥꯛꯂꯅꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯛꯆꯥꯡꯅ ꯀꯣꯡꯒꯣꯜ ꯑꯣꯏꯔꯗꯨꯅ ꯃꯇꯝꯅ ꯏꯆꯦꯜ ꯑꯣꯏꯔꯒ ꯏꯆꯦꯜꯅ ꯀꯣꯡꯒꯣꯜ ꯄꯨꯕꯒꯨꯝ ꯃꯇꯝꯅ ꯅꯪꯕꯨ ꯄꯨꯔꯦꯗꯣ ꯃꯇꯝꯅ ꯅꯪꯕु ꯄꯨꯔꯦꯗꯣ दुनियागी वाखल खल्लिङै अमम्बा कबरबु काउरिबदो नेकीगी थौराङ लैत्रिङै हिसाबकी मातम यौरगलेदो हिसाबकी मातम यौरगलेदो दुनियागी वाखल खल्लिङै अमम्बा कबरबु काउरिबदो नेकीगी थौराङ लैत्रिङै हिसाबकी मातम यौरगलेदो हिसाबकी मातम यौरगलेदो हक्चांगना कोंगोल ओइरदुना मतमना इसेल ओइरागा इसेलना कोंगोल पुबगुम मतमना नंगबु पुरेदो मतमना नंगबु पुरेदो नुमीनातियाद पाइबदी सेलेब की सेंदोई काबनिदो इसिंग सैतेंग न ताउबगुम मतम द पुंसी ताउरेदो मतम द पुंसी ताउरेदो नुमीत ना अतियाद पाइबदी सेलेब की सेंदोई काबनिदो इसिंग सैतेंग न ताउबगुम मतम द पुंसी ताउरेदो मतम द पुंसी ताउरेदो गुनागी कोगथोंग पूरदुना शटपा तारेदो नोंगमदी कायरेन थकता तोंगदुना खोंसान बतारे दो नोंगमदी खोंसान बतारे दो नोंगमदी हक्चांग न कोंगोल ओइरदुना मतम न इसेल ओइरागा इसेल न कोंगोल पुबगुम मतम न नंगबु पुरेदो मतम न नंगबु पुरेदो कोंगोल न फिरेब सादबगा इसेल न इपोम नाइबागा कोंगोल न ताकपगुम ताकलनी नंगसु नोंगमदी सोइदना नंगसु नोंगमदी सोइदना दुनिया की वाखल खल्लिङै अमम्बा कबरबु काउरिबदो नेकीगी थौराङ लैत्रिङै हिसाब की मातम यौरगलेदो हिसाब की मातम यौरगलेदो नुमीत नातियाद पाइबदी सेलेब की सेंदोई काबनिदो इसिंग द सैतेंग न ताउबगुम मतम द पुंसी ताउरेदो मतम द पुंसी ताउरेदो गुनागी कोगथोंग पूरदुना सटपा तारेदो नोंगमदी
कायरेल थकता तोंगदुना खोंसान बतारे दोनों मदी खोंसान बतारे दोनों मदी खोंसान बतारे दोनों मदी hay hay no Mathang loko chariba la sholisi asina taibong simba mapubo maite sinau sina success sanjariba la sholisi ni maya punamok tamyasi nong mai thêm đi lâm nung chi ban thâu ma gi sang lê địa thôi nông tâm sang lê nôi thôi lại tình con đi thôi mà pu si de vana wai pham nông cha pangal vana wa tho pham căng lấy hoài là thiên phẩm chim bu rồi tâm bu rồi phun nở phẩm ôi ninh bắt ta ôi ngâm ba lại tin cô nịch ta chính ha ta chính ta ngàn thôi bi mangang luwang kuman au hum na pulaga ama ta oi pa ama na khairaga au hum thopan nong damba koba ibu mo lai len di sidaba hay haya sidaba lai lên nang na thong chi ba thâu vang mơ ngập jagi mi tik mi lo khangam ki pun chi to loi panam ki na tik na yai paring lang cham kum ja marol chon ngam ki lai đến chi đờ vần ya pari hay 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 chi đập mapuna ya pari hay hay chi đập mapuna ya pari hay hay hay
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤ ꯅꯤꯡꯉꯣꯝꯕꯝ ꯁ꯭ꯌꯥꯝꯖꯤꯠ ꯑꯃꯗꯤ ꯅꯥꯎꯔꯦꯝ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯅꯣꯠ ꯏꯁꯩ ꯄꯨꯡꯗ ꯑꯀꯣꯏꯖꯝ ꯏꯕꯣꯝꯆꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯁꯤ 나비로그랑 어디 소론 틈반 씹어도 이절이 나나에는 비가 오사는 이 너비로 거우랑 허리 이 너비로 거우랑 허리 쪼론 텀발 뭉씹어도 미제리 나나이나 비가 오샤나 비나비로 거울허리 나나이다 비나비로 हरि 소론통반 뭉씹어도 니저리 나나이는 비가 오사오는 이 너비로 거울에 허리 이 너비로 거울에 허리 종론 탐발 뭉씹어도 니제리 나나이나 비가 오샤나 비나비로 거울허리 나나이다 비나비로 거울허리 소론 틈반 씹어도 니저리 나나이는 비가 오사는 이 너비로 그래 허리 이 너비로 거울아 허리 쪼론 탐만 뭉씹어도 니제리 나나이나 비가 오샤나 비나비로 거울허리 나나이나 비나비로
니저리 나나이는 비가 오사오는 빛너비로 거울하리 비너비로 거울아 하리 저런 품반 농시거두 니제리 나나이나 피가 샤나 비나비로 거울하리 나나에게 어로이박이 마땅다 라유행나 가차와 남자 바수 보기 남부 강흡이누 니저리 나나이네 비가 사나 이나비로 거울하리 아로이박이 라잉나 가짜의 남자 바수 낭디 남도 가한 비누 니제리 나나이나 비가 샤나 비나비로 거울하리 나나에게 어로이박이 마땅다 어로이박이 마땅다 라잉나 가짜와 라잉나 가짜와 남자 바수 프라보기 남부 강흡이누 니저리 나나이네 비가 사는 이나비로 거울하리 tabire domna ya kairol thorum masigi maning channa leipang nimbi se love sholi se amade note ki khodol note ise sibu sechaki bhasing ningombam samjit amade naurim ibungo pungda akoi jam ibumcha thorum sandoktuna tahanjariba si 91.2 megahertz ta sandokchariba diamond radio gi ahan badharam paringni makha tarakpada manipuri matam ise gi khodol thorum masigi maoinana atem break khara lokchari Lengsin biruksi lengsin Lana Thoram Malem Taibang Panda Tinbiramba Hizam Shyamananda IP Maiting Nanungsi Zaraba Mahaki Imung Manung Amadi Marumapang Kwai Punumapu Thadok Piramlaga Hau Kiba Chaichat Ani Tha Taruk Ing Lising Ani Kun Gamatho
कालेन की कोलुमदोई निपान में युम सके सेनुमिता पुंसी चिंगजेन लोइरेदुना ताइबंग पान मपुगी खुयादा लेरांग लेनम ओइना तिनख्रे लांगलिबा चैचत तरुक था तरुक इंग्लिश सिंगनी कुनगमाथोय कालेन की कुंतरुक निपान मनुमाइजिंग नुमिता मंगानी लेहुल तमजरब मतुंग लाक्लिबा चैचत तरागनी थोय था तरुक इंग्लिश सिंगनी कुनगमाथोय इंगागी निनी पान थांग नुमिता लाना थौरम थोकले नुमित असिदा लेखिद्रबगी थवाइना मपुगी मनाक्ता इंगना चिकना तिनजरुनबगीदमा ngamjaba hai lei kharadang mapugi mingkhai sak sonjaduna mapugi ngaklau khada ngamjaba khara ka chagado thauramasi haujik wariba covid-19 asina imung manung amadi sagai natai tama ayukta pangthok charga lusin jaragan maram asina ahallamani paipal maruma pangi cheichal leikhidраbaga tinadiramba imung manung nadi sak khangjahudraba kayagi mafamda diamond radio gi mateng lojaraga paujelasi pijari noluk saribasing Hizam Ongbi Mani Sana Leima Apopi Hizam Ongbi Mandarani Leima Loinabi Loinana Mahaki Sagai Natai Amadi Imung Manu Lamding Laisram Laikai Lengsin Biraksi Yaifavi Eye Care Khangabok Bazaar Ayuk ki pung mapan digina nungthil ki pung ahum phawda hangdok jari Lainga ki piriba SOP singatuna Hauzik khudong chadriba mit ki anaba leiba loinana hana yengkiba singna amu hana check up tawnana ba miyam gi dama khudong chaba yaifabi eye care khangabo bazar na khudong chaba si pijari tangai fadana hauzik yamna emergency oiba mit ki anaba singna ngasi ma lengsin biro akopa marol gi dama call tawiu 8414 029 392 loinana 739 5957 341 Yaifavi Eye Care Khangabok Bazaar Hi, I'm Sangeeta Chungkham. Adom na tabiribasi 91.2 da sanduk chariba Diamond Radio. Khongzom dagi sanduk chaba radio channel ni. Tabiu nungaibiu awaba pumba kauthokpiu. Hauzik mathangi thauramamuk taminarsi. Tarungi maka tarak pada mupudnya laksari Manipuri matam isagi kodol iham dala kutsari Rojendro wangja magi konjil da sakli bisaini nangi wahangi pakum haina sehuri kodol tamjari mayapuna moksam taminase khangde haina minung si khangde haina nangi wahangi paukum biki launam wahaina kalam gali ai bunangna minung si khangde haina minung si khangde haina Saibiyo aibu nangna naning tunda
लैरबासु सैबियो ऐबु नंगना ननिंग तुंदब लैरबासु खंगलकनी नोंमदी सोइदना खंगलकनी नोंमदी सोइदना ऐगी वारा पुंसी से ऐगी वारा पुंसी से नंगी वाहंगी पाकुम बिखी लौनम वाहैना हलमगनी ऐबु नंगना मिनुंसी खंगदे हाइना मिनुंसी खंगदे हाइना yinglam laba nangna khanglam gani soidana aigi mai thongda tariba mami se yinglam laba nangna puram gani soidana aigi mai thongda tariba mami se sinharam gani na haksu midlu da pirang soidana aigi punsi se khanglakla batungda aigi punsi se khanglakla batungda nangi wahangi paukum bikhi launam wahaina kalamgani aibu nangna minungsi khangde haina minungsi khangde haina minungsi khangde haina Kadoli ani shubla lakhosariba sesaklibi maibam rosibina asumna sehuri nangi aigi nuksinaba kudol tamjari mayam punamuk taminase
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯁꯛꯂꯤꯕ ꯑꯣꯏꯅꯥꯝ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ, ꯏꯃꯣꯆꯥ ꯀꯩꯁꯥꯝꯅ ꯁꯩꯔꯦꯡꯕ, ꯇꯣꯝꯕ ꯊꯥꯡꯖꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯏꯐꯝꯗ ꯇꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕ. ꯇꯥꯃꯤꯟꯅꯁꯤ. वाजसनु थमोय सिंथसनु पिरांग नंसु करिगिलाम लुरी हंगलरोय दबा थाजमाबू ifamda tattana nungshi hairamdi ifamda tattana nungshi hairamdi inakta amu hanna laklaro nimana bangamraba punsi oirobana karam lelisu hanglaglaroy nathai khabani ifamda tattana nungshi hairamdi inakta amu hanna laglaroy Launam yaudraba aigi thamoina kayada nungshiki nangbu aina Daina ai kai hadinu khangde Launam yaudraba aigi thamoina kayada nungshiki nangbu aina Asimadina famda khanghaningi aina wataba laitabani miyoi punama ningthi jaraba punima tha japau mai thonga mahinga bani mai thonga mahinga bani ifamda tattana nungshi hairambi inakta amu hanna laglaroy nandi tayar kado nuksidi haibadu natidana adubu magi fibamdada nanga karamna laigadoribano ahenba pamjaba taibang miyoini matik sadra aigumbana kaina maisalang hubani luhongbogi matamse naksilaglabani nangna ungido laina sendugi wakhalugini ahenba pamjaba taibang miyoini matik sadra aigumbana kaina maisalang hubani lenthini nangdi momo noktuna anauba ashaga loinana awaba sharukti aitagi oihorani punsi se kapna lelani punsi se kapna lelani
तत्तना नुंशी हायरम्बी इनाक्ता अमु हन्ना लाक्लारोय मिमानाबा ngamdraba unsi oirubana karam lelisu hanglaklaroy nathai khabani ifamda tatana nungshi hairamdi inakta amu hanna laklaroy inakta amu hanna laklaroy Matang lago chariba ise segi saisaklibi sapam rina asumna sehuri ngangnaramba wahi wata isa isibu sayringliba tabano khuraijam kodol tamjari mayam punamok tamnasi
Mathangda lokachariba sisakliba Asem Amarjit asumna sehauri thengla hing matam sida ise sibu serengliba Shyam Kumar Okram kodol tamjari mayam punamuk taminase. Thengla ahing matam sida tangla tampak lamdam da ting hanaoy na tariba se oiri darane aigi mai dai lai sa thengla ahing matam sida tangla tampak lamdam da ting hanaoy na tariba se oiri darane aigi mai dai lai sa thengla ahing matam sida Jatna palon jingjau gum khale minok miwa mai sa ki jai ne Jatna palon jingjau gum khale minok miwa mai sa ki jai ne Wakhal pukning se irang langne Wakhal pukning se irang langne Thamoy se pothapam khanglak tare ne Thamoy se pothapam khanglak ahing matam sida tangla tampak lamdam da ting hanaoy na tariba se oiri darane aigi mai dai lai sa thengla ahing matam sida
thang dây re pamit umang phao na lạc lê chinh mai khô na con thang dây re pamit umang phao na lạc lê tâm chân mây đây zanura tâm gi chân mây đây zanura làm chi cả đời yêu ngầm đời Matang na lokat sariba ise sige saisak libi mandakini takhelambam ise sibu sayang liba shorjit achom asumna seuri thakla thaklaga heli nungsiba mayam punamuk tamnasti Mày ai cả ba nung
ꯃꯇꯥꯡꯗ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯁꯛꯂꯤꯕ ꯀꯨꯟꯖꯕꯤꯍꯥꯔꯤ ꯑꯁꯨꯝꯅ ꯁꯩꯍꯧꯔꯤ ꯆꯥꯅꯕꯤ ꯅꯪꯇꯕꯨ ꯍꯥꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯁꯤ Janabi nang tabu nung sirubana lakning dunata laire nang gikhungangda Janabi nang tabu nung sirubana lakning dunata laire nang gikhungangda poklambana nang na mapamduda poklambana urene khunggangdusu nahakumna urene janabi nang tabu Nanggi khunggamgi hairang lairang upal wapal jingya tamya oh nanggi khunggamgi hairang lairang upal wapal jingya tamya lubuk lamhang Sang bana banong madon on kharingam na haki shaktam on kharingam na haki shaktam Janabi nang tabu nung sirubana lakning dunata laire nang gikhungangda Janabi nang tabu Kana hen bage hanglubada thajana khumla ining ba kaina oh kana hen bage hanglubada thajana khumla ining ba kaina mamini ai hakti Nangi chanabigi laite magumna pajabi ama nangdi aigi pajabagi lairembini Janabi nang tabu nung sirubana lakning dunata laire nang gikhungangda poklambana nang na mapamduda poklambana urene khunggangdusu nahakumna urene Janabi nang tabu Janabi nang tabu Janabi nang tabu Kudol tamduna tahanjakiba isay asiga loinana haujiki oinadi sandokjariba Manipuri matam isege kudol matang asida losinjari
ꯑꯗꯣꯝꯅ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤ 91.2 ꯃꯦꯒꯥꯍꯔꯠꯖꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯤꯡꯅꯤ